Amisha Sam Conchetta Manipur MLA Simonatana, and over Lenga from a same Naba, Wali Sanabaya Heidi. Traffic Control Police na Road Safety Month Manunga fine and Lopalak Ahunga, listening me for Nepal Kongapangam Craig. Amadi Kobru Amadi Tangjing Kubamgi Asing Bapuwari Miram Dagi Haizilakpa Mioy Singh di Khanglo Haina Kabu Union Manipur President Dr. Hira Kabila Fundorakli Kurumjari ISCO News Min Kabi Pumamapu Ahan Bamaktada Suraj Khongban Tabam Nataram Okcheri Hausik Mapung Ubapau Union Home Minister Amit Shah gi Assam Khongchetta State asigi major infrastructure projects singi urap yung tambaga lonina election gi mangoinana BJP gi luchingba singna political consultation ama pangthoka doriba sida Manipur da anoba popular government ama thamnaba Kuki MLA Tara gi manungda Kuki MLA Nepal wari sanarba yai haina thajaba yaba pau amana haidi Khongchet asigi manung channa Amit Shah ngasi numidang Upper Assam ge Dibrugarh da Bharatiya Janata Party BJP gi makok thongba luchingba singa unaduna lakadoriba assembly election ga mari leinana party asina lokhat liba thaurang singi matangda kupna khanagani hairi amaromda president's rule thamliba Manipur state ta anoba popular government ama athuba matamda thamnabagi damak Kuki MLA Nepal wari sanaraba yai hairi adubu hojek fawbagi oina Kuki MLA sing Amit Shah ga Assam da wari sanabagi matangda chapchaba pau khanghalakpadi leitre panba yai Manipur state ta hojik thamliba president's rule ase chahi asigi February 16 da chahi ama mapung phagadoribani karigumba thamliba PR ase chahi ama mapung pharabadi hojik suspended animation da leiriba tara nethoi suba Manipur Legislative Assembly ase dissolve tawkhibagi oithokpa leibana thamliba PR ase chahi ama mapung phadringai da BJP na luchingba center na anoba popular government ama Manipur state ta leihananaba Kanna Hona Duna Lakli, Amaromda, Kuki MLA Singh Nattaba, Ate BJP MLA Singhi Oinadi, Central BJP Lengakna, Khalakpa leader Amagi Makhada, Anoba popular government, Amamam, Manipurda, Thambada Ayat Palate Haina, Amata Oina Fungdo Kibale Kre, Adubu Yamna Luribadi, Kuki MLA Singhi Mathakta, Kuki CSO Singamadi, Kuki militant group Singna, government Manipurda, Anoba popular government, Amathamnaba, Taurangasida, Saruk Yaba Yarwe Haina, Fong Nawani Toduna Lakli. Adumoinamak, Central BJP Lengakna, Ministry of Home Affairs ki, Kuthangda Kuki CSO Singh Luchingba Singh, suspension of operation da Yauriba, UPF KNO Amadi, Kuki MLA Singh, Tangka Kayarak Thokna, Mamang Shahigi December Thadagi Kauduna Hoduna, Guwahati Amadi, New Delhi da Kauduna Manipurgi, Hosik Oriba law and order Gifiba Mamadi, Honglakliba political scenario Asigi Matangda, Kanduna, Anoba popular government Ama, Manipurda Lehanaba Honaduna Lakdibani. Official gi oiba pawamagi matung inna Amit Shah na Dibrugarh da leiringai maru oiba project sing maru oina Dibrugarh da leiba lupa crore chani ga marfu mari rom na sagadoriba Anoba Assembly building yauba Assam Assembly's second complex hayeng ayuk pung tara mathoi da urep uyung tamgani complex asida MLA hostel Chanipal gi capacity auditorium amasung Mioy Chamri gi capacity oiba barracks sing yauri haina official gi sources amana fungdorakli Hojik Manipur government na chathariba kunthra taret suba National Road Safety Month ke sarukama oina mafam kayada road safety awareness piduna niyom chumna gari sing thongnaba amadi traffic accident singdagi ngakthoknaba chathakiba drive singda traffic control police Manipur na lupa lakh ahumga 10 mari Nepal fine oina khongwatpangam khre hairi Manipur Traffic Control Police ke report amagi matungina chathariba National Road Safety Month manung asida
Traffic Police Singna Manipur State ki mafam kayada niyom kaina gari thauba singgi mathakta punna case chaniga humpu manga file tawkibaga loinena fine oina lupa lakh ahum lising nifu nipalga chamanga khonggot pangam khre hairi Ministry of Road Transport amadi Highways chahi khudingi January tha sida National Road Safety Month pangthoktuna miyamda road safety awareness amasung lambigi accident sing hantha hananabagi honaduna lakli Chathariba Road Safety Month campaign asigi theme ase Sarak Suraksha Jivan Raksha haina maming thonduna road safety rules amasung guidelines sing ngakna leibak asida leiriba miyoi lambida gari thauba amadi chatpagi tangai fadaba adu khanghanbani Report asina makha taraduna haikibada tha asigi tang mapaldagi kunmanga faubada traffic police na niyom kaina gari thauba singda chalan chamaga marfu nipal kaktuna fine oina lupa lakh ani lising humpudra mari thihanki tha asigi tang tara nipal dagi kunmari faubada police na gari tara mathoi naplamba tinted film sing lokhoki amadi police na motor vehicle act ki maramda miyamda awareness pibaga lonena numidang pung taragi matungda drink amadi drive ka mari leinana checking tawbagi thabak sing su akan ba mawongda chathari Advances in Computer Science and Applications Haiba Hiramda Numinini ki oiba workshop kam research colloquium Department of Computer Science Manipur University na Sindana Court Hall of the Vice Chancellor Secretariat in Kanchipur Imphal da ngara hudukre Numit nini chathagadaba workshop cum research colloquium as the applications of AI in multidisciplinary research haiba theme da pangthokpani program asi pre-summit academic event ama oina New Delhi da mathang tha February gi tang tara mapal amasung kunda pangthokadoriba India AI Impact Summit 2026 ki mangoina na pangthokpani workshop asida artificial intelligence ta yauriba kanaba sing challenges sing nainaduna AI driven research ki matangda khana nainaduna idea sing exchange taunabagi khudong chaba sing pihanbani Thoram Hogdokpada Manipur University ke Vice Chancellor Professor N. Lokendra Singh na Chief Guest Dean of the School of Mathematical and Physical Sciences Professor Sumitra Fanjobam Director of the Research and Development Cell Professor C.H. Ibohol Maite Amasung Registrar Professor M. Premjit Singh na Guest of Honor oina Saruk Yaki Amadi Dr. Khumuk Cham Robindra Singh Head of the Department of Computer Science Preside Tauki President's rule Thamliba Manipur State Central BJP Lengak Amasung State Government Anina Nova Popular Government Ama Thamnaba Hotnariba Tharang Asigi Mayokta Churachandpur District Tongan Tonganba Mahiloi Sang Singi Mahiroi Kayana Achoba Protest Rally Amangarang Chatkre Churachandpur Town the Chatkiba Mahiroi Singi Rally Adu District Asigi Joint Students Organization Gi Banner Makhada Sinkibani Rally Adu Tuibongda Leiba First Students of Churachandpur Campus Tagi Hauraga Kilometer Anirom Chatlaba Matung Wall of Remembrance Phauba Laklaga ADC Churachandpur Gi Kuthangda Prime Minister Narendra Modi da Memorandum Ama Pisinki Rally Manungda Mahiroi Singna Manipur da Anova Popular Government Ama Sembagi Mayokta Kholau Kaya Laukibaga Loidana No Solution No Rest Haina Thaba Placard Sing Paiduna Chatki Prime Minister Narendra Modi da Pishin Kiba Memorandum Aduda Central Government PR Thamliba Manipur State Asida Crisis Asige Tang Taba Political Solution Ama Puraktriba Makai Popular Government Ama Nauna Thamnaba Hona Biganu Crisis Asige Solution Puraktringai Popular Government Ama Thamlabadi Amukka Hena Chauba Irang Thorakpagi Oithokpa Yamna Lei Haina Memorandum Aduda Palli Ningsing Bathuk Traba Matamdagi, Aikogi Ipa Ipu Singna Sagona Duna Lakraba, Tatna Thanaba Yadraba, Kobra Madithangzing, Kubam Sing Asi, Maitai Kaktagi, Oina Kuki Singna Uribasi, Langani, Makoina Idam Damasige, Yelhomi, Natabana, Lamdamasige, Puwari, Kaidonung the Kangloi Haina, Kabui Union, Manipur, President Dr. Hira Kabina, Kuyek Piduna Thadro Pachero Manafongora Clay.
ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯧꯕ꯭ꯔꯨ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝꯁꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯊꯥꯡꯖꯤꯡꯁꯤꯡꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯂꯩꯔꯝꯕ ꯇꯦꯡꯄꯨꯏ ꯈꯨꯜ ꯇꯔꯥꯃꯒꯤ ꯋꯥꯔꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯗ ꯀꯕꯨꯏꯁꯤꯡꯅ ꯈꯨꯟꯗꯥꯔꯝꯕ ꯑꯃꯗꯤ ꯀꯕꯨꯏꯂꯣꯡ ꯀꯕꯨꯏꯋꯥꯅꯆꯤꯡꯕ ꯋꯥꯔꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯗ ꯀꯕꯨꯏ ꯇꯣꯝꯕꯠ ꯀꯕꯨꯏ ꯁꯂꯥꯝ ꯃꯥꯏꯕꯒꯤ ꯅꯨꯡꯁꯤꯔꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯄꯨꯋꯥꯔꯤ ꯀꯌꯥ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ ꯃꯤꯔꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯂꯒ ꯏꯔꯝꯗꯝ ꯑꯁꯤ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯏ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 3ꯒꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ CPPKTꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯧꯕ꯭ꯔꯨ ꯑꯃꯗꯤ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝꯁꯤꯡ ꯀꯟꯅꯅꯕꯒꯤ ꯃꯤꯐꯝ ꯑꯁꯤ ꯃꯤꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯤ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102A ꯄꯔꯤꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯗꯨꯕꯤ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀ ꯁꯝꯅꯒꯗꯕ ꯂꯝꯕꯤ ꯑꯁꯤꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯅ ꯊꯕꯛ ꯁꯨꯔꯝꯕ ꯃꯐꯝ ꯀꯌꯥꯗ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯄꯥꯎꯃꯩ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯦꯜ ꯕꯣꯗꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝ ꯔꯥꯄꯣꯡꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯥꯎꯃꯩ ꯅꯥꯒꯥ ꯁꯤꯗꯧꯃꯥꯏ ꯃꯤ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯀꯤꯂꯣꯃꯤꯇꯔ 113 ꯔꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯖ ꯑꯦꯟड ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ NHIDCLꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯔꯤ ꯀꯣꯔꯄꯣꯔꯦꯁꯟ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯂꯝꯕꯤ ꯀꯛꯄ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕ ꯀꯜꯚꯔꯠꯁꯤꯡ ꯁꯥꯕ ꯑꯃꯁꯨꯡ ꯕꯦꯟꯁꯤꯡ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯌꯦꯡꯁꯤꯟꯈꯤ ꯑꯃꯔꯣꯝꯗ ꯂꯝꯕꯤ ꯑꯁꯤꯗ ꯊꯥꯕ ꯀꯨꯏꯗ꯭ꯔꯤꯕ ꯀꯣꯏꯂꯥꯁꯁꯤꯡ ꯐꯛꯇꯣꯔꯛꯄ ꯊꯦꯡꯅꯕ ꯑꯁꯤꯅ ꯆꯠꯂꯤꯕ ꯇꯤꯝ ꯑꯁꯤꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯅꯈꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ PNTMCꯅ ꯁꯦꯅꯥꯄꯇꯤ NHIDCLꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯍꯧꯖꯤꯛ ꯅꯦꯁꯅꯦल हाईवे 102A पाइखꯠꯂꯤꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯨꯕꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯔꯛ ꯑꯦꯛꯖꯤक्यूट ꯇꯧꯔꯤꯕ NHIDCLꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯥꯕꯤꯗꯅ ꯂꯩꯔꯤ ꯃꯔꯝ ꯑꯁꯤꯅ ट्राइबल बॉडी ꯑꯁꯤꯅ NHIDCLꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯧꯖꯤꯛ हाईवे ꯑꯁꯤꯗ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯨꯗ꯭ꯔꯕꯗꯤ ꯊꯕꯛ ꯂꯦꯞꯀꯗꯕꯅꯤ ꯑꯃꯗꯤ ꯗꯤꯁꯇ꯭रिꯛ ꯀꯃꯤꯁꯅꯔ ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭रिꯛꯅ ꯃꯇꯝ ꯆꯥꯅ ꯏꯟꯇꯔꯚꯤꯟ ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯕ ꯑꯃꯁꯨꯡ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯁꯨꯍꯟꯕ ꯍꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯂꯤ इम्फाल ईस्ट अमसुंग इम्फाल डिस्ट्रिक्ट पुलिस कमांडो की तोंगान टीम सिंगना आईना थिंख्रब लालहलु KCP सिटी मैते गी एक्टिव कादर अनि फागत ngमखिबगा लोइनना गाड़ी हुरानबा अनि मखोइना हुरालकपा गाड़ीगा कोनना फागत ngमख्रे हाइरी पुलिसना फारबा KCP सिटी मैते गी एक्टिव कादर सिंग अदुदि नोंथोंबम इसिंग चावब सिंग चही 18 एलियस कोंदुम वांखै मयुम लेरक अमसुंग लोंगजम नेल्सन सिंह चही कुनिथोय एलियस थोइबा थांगमैबन हिजम देवान लेखाइदगी निहाइरी इसिंग चावबा पुलिसना कोंगबा लाइस्रम लेखाइ हैनौ बोंगदगी फाखिबनि हाइरी अदुगा नेल्सन दि मयुमदगी फाबनि हाइरी मणिपुर पुलिस टीम अमा न चथखिबा अतोप ऑपरेशन अमदा गाड़ी हुरानबा अनि फाबा ngमखिबगा मखोइना हुरालकपा गाड़ी सिंह रिकवर तौबा ngमख्रे हाइरी पुलिसना फारबा गाड़ी हुरानबा सिंह अदुदि IK रोबर्ट चही कुनमरी अवांग खुनौ मयाइ लेखाइ अमसुंग मोहम्मद तोंबा चही कुनमरी याइरिपोक फौदेनदगिनि हाइरी मखोय अनि असि इम्फाल पुलिस स्टेशन गे मनुंग चनबा कंगलापात मनाक्तगे फाबा ngमखिबनि हाइरी मखोयना ngarang कखुलोंग एरिया दगे हुरालकपा TVS सेंटर मोटरसाइकिल रजिस्ट्रेशन नंबर AS01AA4095 रिकवर तौबा ngमख्रे हाइरी हौजिकी मतम असिदा महै याउदना हिंगबा
oithok loi haina anal landrol tengpigi kuntra Nepal Suba General Conference ke nini chanma nimita Forest and Environment and Climate Change ki Principal Secretary Arun Kumar Sinhana phongdokre District Sports Complex Chandel Christian Village tapang tokiba thoramatuda athoiba methung oina sarugya kiba Arun Kumar Sinhana makha taraduna hauziki matamasida lenga ki thabak phangba haiba se yamna atang bamani inkhatlakliba naha sing mahima sing ningthina tamduna masida pithorakliba skill atuda mapung fana hotnaduna lenga ki thabak khak ngaibagi mahutta isana isabu thabak pizaduna senthok lambi lehenna bahonase Chandel District Lariba Mahiroi Singh asi Science Amadi Match ta Pukning Changba Wat Liba Adu Hotnaba Mathautai Housing Matamase Information Technology gi matam oibana Malemda Chatnariba Chaukhatpagi Lamjen asida Saruk Yana Bahonase Anal Furupna Pangthok Liba Kuntra Nepal Rak Suba General Conference asi Yamna Maru Oiba Amadi Conference asina Ipa Ipu Singna Thambiramba Amadi Chatnaramba Wakalon Singh adu Hauziki Haurak Liba Mirol Singh Nauhovnana Ningsingduna Lakadoriba Mirol Singda Kanghanduna Anal Furup asi Hena Chaukhat Lambigi Lamda Hena Kumang Chauksanaba Conference Amani Haiki Thoramaduda Thoramapu oina saruk yakiba Youth and Sports ki Secretary Naurem Praveen na phongdokhibada Chandel da khundariba Anal Furup Singh General Conference pangthokliba sida Chandel hairiba district asi district amakhak oiragasu district asigi chingi saruk singda khundariba Anal Khulen Chapikarong amadi Tampi hairiba mafam sing asi changbada lambi gi khudong chadaba mayam ama mayuknari General Conference Pangthoktuna Anal Furuki Miyam asi Punduna Chahi Amada Unaduna Punlaga Naha Singda Chandelda Khundariba Analgi Furup Singbu Apaba Chaukhat Tharangi Maikaida Pukhatnaba Amadi Akoibada Leminariba Kanglup Singa Karamna Nusi Chanana Leminagani Haibigi Wakalonda Conference Asina Achoba Thaudangama Soidana Lauragani Conference asi Chahi Tarahumdoi Hena Pangthokpa Ngamludrabasu Conference asi Chahi Khudingi Pangthokpa Mathautai Conference asi Chahi Khudingi Pangthoknaba Hotnabada Lenga ki Mateng Loba Yaba Khudingmak Launaba Amadi Masagi Maikaidisu Angamba Mateng Pangani Haiki Haujik Tathakiba Anal General Conference asi Gamari Lenana Pangthokiba Story Writing Competition Anal Folk Lore Makok Mathang Taraba Mahiroi Singda Certificate Amadi Delhi Manasu Bukhi Haujik Sanabagi Pau Ngasigi Sanabagi Pauda Thasigi Tang Taretagi Punna Tim Kunithoina Saruk Yadana Uchan Makhong United Youth Development Organization UUYDO Kumbi Nasindana UUYDO Kumbi Uchan Makhong Ground Chatharakhiba First Ima Hiai Lema Trophy 5-man A-side Knockout Open Football Tournament 2026 ke winner Moirang FC Moirang Oikre Ngarang Numidang Sanakhiba Aroiba final matches ki apiba matam Loiba Faubada Moirang FC Amadi Samom FC Kumbi Anina goal amamam chanabadagi team animakna goal chap manarba matungda penalty kaunabada Moirang FC na Samom FC Kumbibu goal ahum anida mai pakhi winner oikraba Moirang FC Moirang da trophy ga loinana cash prize oina lupa lising yangkai mana oina pikhi runner tahoraba Samom FC Kumbidana trophy yauna cash prize oina lupa lising kuntragi mana supikhi Tournament adugi winner gi mana cash prize adu Kumbi Assembly Constituency gi MLA S Prem Chandra na sponsor tawbani loinana runner up ki cash prize aduna Samom Romesh Chandra alias Prameshwar Maitai Supervisor LRM Construction na sponsor tawbani Thauramadu MLA S Prem Chandra Wangu Borayang B Amadi Wangu Tirakhong Gram Panchayat ke Pradhan Singh Amom ke Sorjet TH Romesh Amadi P Baleshwar Kumbi Municipal Council ke Caretaker Chairperson W Priyoranjan Caretaker Vice Chairperson L Babita Caretaker Councillor N Sarojini BJP Kumbi Mandal ke President S Angausana Vice President N Noren Secretary WT Hoiba MLA gi PRO Y Manimohon LRM Construction gi Supervisor Samom Ramesh Chandra Madi Ate Masak Naiba Miyoy Kaya Susaruk Yakhi
Kanglai Yelho Chengak Imphal Sanskrit Toll DM University Campus na sindana mathang thagi February ki tang Nepal dagi taramathoy phawa chathagadawba First State Level Social Awareness Carom Tournament 2026 pangthoklagani hairi lupasina thadoropa cherol na magi matung inna pangthokkadawriba tournament asi Carom amasana asi Carom asana asi competitive sports ta promote tawduna nahasingda social awareness sandokpagi pandamda pangthokpani state asigi district singdagi lakpa Carom sanaroi singna championship asida masagi haija singjaba uthoknaba discipline amadi sportsmanship ki oiba hainabi sing uthoknabagi platform ama thamnaba hotnabani hairi tournament asigi prizes singdi First tabada lupa lising tara, second prize ta lupa lising taret, third tabada lupa lising mga amadi, mari subadagi tara suba ranki oina prizes oina lupa chamanga pigan hairi. Loisilakpada maru iba pau amukhana. Amisha ki Assam Khongchetta Manipur ke Kuki MLA Singunaduna Anoba Lingak ama Semnaba Wari Sanaraba Yai Haidi. Traffic Control Police na Road Safety Month Manunga Fine on Lupa Lag Ahunga Lising Lifunipal Khongat Namkre. Amadi Kobru Amadi Thangjing Khubamgi Asengba Puwari Miramdagi Haizillakpa Miyoi Singnadi Khangloi Haina Kabui Union Manipurgi President Dr. Hira Kabui na phongdorakle Haujiki onadi ISCOM News na pisaba Manipuri pau matang asilo shinjari miyang tabiriba singbo amukka hana khurumjari